Hello everyone and welcome back to my channel. Ma'am nungaribo kuire blog kase sumai namdaba adodo ngasi se aina ai blog ta matlab tum haibanine ai nupa band chakhi ban dumaina panbane ba ko do aina ai mamangi blog ta dum haigi bane ba nong mai chinauda aina ban ai se kaino ai do share tawrakani banda koi ba chatkani dumaina haibane ba ko ado ai ngasi se ban ronda koi ba chatke haina khalli ado loibudi loishandre ba ko ado ngahaleраga loishalani ado loraga banda chatkani ba ko ado yam ai mamai se hanadagi ti khatang khatang phaba dumain tawe ko do yam nungshi chinau mayam amna comment tawbirai sanarei mana tayu adai kai kai no myam hairakpane bako ado hairakpa myam duga dum aina saida pa matlab hairai basing duga phangba yauraga di dum try tawi bako ado hanada dagi di yamna fare bako ase fare ado yam nungshi dumaina haibirakpai damakta ado myam ngase koi chatpase dum share tawjarake do anobai chinauragadi aigi channel se subscribe tawbiramo ado myam gi support na ngasi si jawjarai ni ko sumaina yoni kaina su khallude bako ado do myam na dum sumaina support tawbase lepiganu ado myam ai loishanba loraga yenghalage duga horen chatpa khotpa do dum matek yenghalage myam yengminasi ko loibo mayam ai hujik loishanba lore bako ado thokle ado khoi maningi ahoi sigai lei singse fajabra yengo myam fazarabani bako ado hujik thoge ado yenghalake ko haidi dum lambi thoga yenghalage sine bako se akhoi gi yum leire na ko yumdagi se dum chumna thoktoine ba kasu yam phajana lapa budi natte sine ba do sina bharani sine bako lambi di duga sisina akhoi gi main road hai tare ko duse sena akhoi gi main road ni adaidi ban ai sina sigane bako sida dum sumna chakhi doine ba se ada chumna dum ado sibu asidane bako yamna sengna di uba ngamdre ko phone se yam atang badi na tabanina ado si chumna dum chakhi doine bako ado horen yoraga oina fajana yenghalage mayam hujik ban haido yore bako ado sigagi chumna lakpa lambi se sini bako asaina laido ase sum chumna chakhraga main road akhoi jum phangdoine ba sigai dum chumna change do akhoi babi ga akhoi inembo ka tawraga koirakpane bako ado hujik bandagi turen londa kumdhage haina tawine ba ado yengminasi ko mayam siraba kaidai changino ha sei changamoye tatagi maningda lambi le मैम तुरेन हाना यंगहलके को बोरा का खोइगी बांदने बसीने बको बान आई से चले दु लंबी असे जुम मनौ बहुगली भरा पीदगी कइनोगी मैम हाना सिगा कइनो लेरमे बादु कइनो जुगनी से अखोई गली दो सागर मिल गली है खंगामे बको सिदा मिल लेरमे बको उल है करी उगी मिल लेरमे बको अचौबा दो मपुदो ममिना सागर कौरमे अदुना सागर मिल गली है खंगे बको अदो से लेरे दु सि हाना उगी फैक्ट्री ने बको सि बिल्डिंग से उगी ओइरमे ने बा हुजिकती ओइदरे मैखेत की रेरा उग का खाया जाएंगे भूत बंगला नहीं मैम माली ड्राम दा खुदाई सिगा उबदा खंगे मैम से ले दु बोरा सिलै अगांग बदुने बको से लेरे अखोई की बोराक
ꯑꯗꯨꯒ ꯁꯤ ꯕꯣꯔꯥꯛꯀꯤ ꯋꯥꯡꯁꯤꯅ ꯈꯣꯏꯔꯦꯟ. ꯑꯣꯏ ꯃꯥ ꯁꯟꯁꯦ ꯑꯦꯇꯦꯛ ꯇꯧꯔꯛꯇꯣꯔꯤ ꯃꯌꯥꯝ. ꯑꯁꯤꯒꯤ ꯈꯣꯏꯔꯦꯟꯅꯦꯕꯀꯣ. ꯍꯦꯛ ꯃꯄꯥꯁꯤꯅ ꯗꯨꯄꯥꯇꯤꯜ ꯍꯥꯏ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯃꯄꯥꯁꯤꯅ ꯗꯨꯄꯥꯇꯤꯜ ꯀꯣ. ꯑꯗꯨꯒꯩꯗꯤ ꯁꯤꯒꯩ ꯈꯤꯇꯪ ꯆꯠꯈ꯭ꯔꯒ ꯃꯣꯖꯨꯝꯗꯔ ꯕꯖꯥꯔꯒꯤ ꯋꯥꯡꯗꯅ ꯈꯣꯏꯔꯦꯟ ꯇꯥꯕꯅꯤ. ꯑꯗꯣ ꯁꯤ ꯂꯩꯔꯦꯕꯀꯣ. ꯑꯗꯣ ꯃꯣꯏ ꯋꯥꯡꯂꯣꯟꯗꯗꯤ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯐꯖꯅ ꯊꯥꯏꯌꯦꯕ ꯑꯗꯨ. ꯔꯕꯁꯦ. ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯌꯥꯝ ꯐꯖꯅ ꯊꯥꯏꯗꯣ ꯁꯤ ꯕꯣꯔꯥꯛꯅꯦꯕꯀꯣ. ꯑꯗꯣ ꯀꯨꯝꯒꯦ ꯇꯧꯕꯗꯣ ꯁꯟ ꯈꯨꯖꯥꯝꯁꯤꯅ ꯑꯩ ꯆꯠꯄ ꯀꯤꯔꯦ. ꯃꯌꯥꯝꯁꯦ ꯌꯦꯡꯉꯨꯅꯦ. ꯁꯤ ꯃꯊꯛꯀꯤꯁꯦ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤꯅꯦꯕꯀꯣ. ꯁꯥꯊꯤꯅꯁꯨ ꯆꯥꯎꯋꯤ ꯄꯥꯝꯕꯤꯁꯦ. ꯑꯗꯨꯒ ꯃꯥꯒꯤ ꯃꯔꯥꯁꯦ ꯀꯃꯥꯏꯅ ꯁ꯭ꯇꯥꯏꯜꯗ ꯅꯞꯄꯤꯁꯦ ꯌꯦꯡꯉꯨ ꯄꯀꯥꯗ. ꯍꯥꯏꯗꯤꯅꯦ ꯂꯩꯕꯥꯛꯇꯒꯤ ꯑꯣꯏꯗꯣꯏꯅꯤꯅ ꯃꯥꯅ ꯁꯨꯃꯥꯏꯅ ꯄꯀꯥꯗ ꯅꯞꯄꯒ ꯀꯌꯥꯝ ꯃꯊꯛꯇ ꯀꯩꯅꯣ ꯇꯧꯔꯤꯅꯣ ꯌꯦꯡꯉꯨ ꯌꯥꯝ ꯐꯖꯗ꯭ꯔꯥꯁꯦ. ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯥꯅꯅꯦ ꯍꯦꯛ ꯄꯤꯛꯅꯤꯛ ꯆꯥꯕ ꯃꯐꯝꯗꯣ ꯌꯧꯔꯛꯇꯣꯔꯦꯕ. ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦꯕ ꯑꯩ. ꯑꯗꯣ ꯃꯌꯥꯝ ꯁꯤ ꯃꯐꯝꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥꯅ ꯍꯥꯏꯗꯤ ꯃꯥꯏ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯇꯧꯔꯒ ꯍꯦꯛ ꯄꯤꯛꯅꯤꯛ ꯆꯥꯏꯌꯦꯕꯀꯣ ꯁꯤ ꯃꯐꯝꯁꯤꯒ. ꯍꯥꯏꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯦꯔꯥ ꯃꯦꯔꯤꯒꯤ ꯕ꯭ꯂꯣꯛꯇ ꯌꯥꯎꯕꯅꯦꯕꯀꯣ. ꯑꯩꯅ ꯁꯤ ꯃꯐꯝꯁꯤꯒ ꯃꯦꯔꯥ ꯃꯦꯔꯤ ꯇꯧꯕꯒꯤ ꯑꯗꯨꯝ ꯌꯦꯡꯍꯜꯂꯝꯕꯅꯦꯕꯀꯣ. ꯑꯗꯣ ꯁꯤ ꯃꯐꯝꯁꯤꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃꯁꯨ ꯂꯩꯌꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯂꯤꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯁꯤ ꯃꯐꯝꯁꯦ ꯎꯔꯒ ꯌꯥꯝ ꯅꯨꯡꯁꯤ ꯑꯩ. ꯑꯗꯣ ꯑꯗꯨꯝ ꯃꯇꯥꯡ ꯆꯥꯕꯗ ꯂꯤꯔꯛꯀꯦꯀꯣ ꯃꯌꯥꯝ. ꯑꯗꯨꯝ ꯉꯥꯏꯃꯤꯟꯅꯁꯦ ꯑꯩꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯛꯇꯣ. ꯃꯌꯥꯝ ꯁꯤꯒꯩ ꯂꯩꯁꯦ ꯈꯨꯐꯖ ꯑꯃ. ꯑꯗꯣ ꯀꯦꯃꯦꯔꯥꯁꯤꯒꯗꯤ ꯌꯥꯝ ꯐꯖꯅ ꯎꯕ ꯐꯪꯗꯦꯕ. ꯔꯦꯗ ꯀꯂꯔꯒꯤ ꯁꯥꯠꯄꯗꯨꯅꯦꯕꯀꯣ. ꯃꯃꯤꯡꯗꯤ ꯈꯪꯗ꯭ꯔꯦ. ꯑꯗꯣ ꯁꯥꯊꯤꯅ ꯐꯖꯩꯗꯨꯅ ꯑꯗꯨꯝ ꯑꯩ ꯀꯥꯞꯄꯤꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯍꯥꯟꯅꯅꯦ ꯕꯥꯟꯁꯦ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ ꯊꯨꯝꯃꯤꯅꯦꯕ. ꯊꯨꯝꯃꯤꯅꯦ ꯍꯥꯏꯁꯦ ꯑꯁꯤꯒꯤ ꯁꯣꯔꯣꯛꯁꯤꯗꯤ ꯅꯠꯇꯦꯕꯀꯣ. ꯁꯣꯔꯣꯛꯀꯤ ꯁꯥꯏꯠꯁꯦ ꯑꯅꯤꯃꯛ ꯊꯨꯝꯃꯤꯅꯦꯕꯀꯣ. ꯑꯗꯨꯀꯥꯟꯗꯗꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯀ ꯑꯝꯇ ꯄꯥꯏꯗ꯭ꯔꯤ. ꯑꯗꯨ ꯃꯇꯝꯗꯨꯒ ꯄꯥꯏꯔꯝꯃꯗꯤꯅꯦ ꯃꯌꯥꯝꯁꯨ ꯎꯕ ꯐꯪꯒꯗꯕꯅꯦꯕ. ꯁꯤ ꯕꯣꯔꯥꯛꯁꯤꯅ ꯆꯥꯎꯔꯛꯑꯗꯤ ꯁꯥꯊꯤꯅ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯁꯤꯅꯤ ꯃꯌꯥꯝ. ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯂꯣꯏꯕꯧ. ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ. ꯕꯣꯔꯥꯛꯁꯦ ꯈꯔ ꯅꯛꯁꯟꯅ ꯑꯃꯨꯛ ꯌꯦꯡꯍꯜꯂꯤꯅꯦꯕꯀꯣ. ꯉꯁꯥꯏꯗꯤ ꯁꯟ ꯂꯩꯅ ꯆꯠꯄ ꯉꯝꯍꯧꯗ꯭ꯔꯦꯕꯀꯣ. ꯑꯗꯣ ꯁꯤꯗꯒꯤ ꯑꯗꯨꯝ ꯇꯔꯅꯤꯡꯁꯦ ꯂꯩꯕꯒ ꯃꯦꯟ ꯔꯣꯗ ꯐꯥꯎꯔꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ. ꯑꯗꯨꯗꯨꯅ ꯃꯦꯟ ꯔꯣꯗ ꯔꯣꯝꯗꯗꯤ ꯑꯗꯨꯝ ꯆꯠꯇꯦꯕꯀꯣ. ꯁꯤꯗꯒꯤ ꯑꯗꯨꯝ ꯃꯃꯥꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯜꯂꯅꯦꯕ. ꯁꯤꯐꯥꯎꯇꯪ ꯂꯥꯛꯑꯦ. ꯑꯗꯣ ꯑꯗꯨꯝ ꯍꯜꯂꯅꯤ. ꯁꯤꯐꯥꯎꯇꯅꯤ ꯃꯌꯥꯝ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ. ꯉꯁꯤ ꯑꯗꯨꯝ ꯕꯥꯟꯒꯤ ꯑꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯃꯦꯀꯣ. ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕꯧ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯤ. ꯃꯌꯥꯝꯅꯦ ꯁꯤꯒꯤ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯁꯦ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯏꯅꯦꯕꯀꯣ ꯑꯩꯅ. ꯕꯥꯟꯒꯤ ꯑꯣꯏꯅ ꯏꯁꯤꯡꯁꯦ ꯁꯤꯒꯩ ꯂꯥꯛꯏꯑꯕꯀꯣ. ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯏꯕ ꯈꯣꯠꯄ ꯂꯣꯏꯔꯦ. ꯌꯨꯝꯗ ꯍꯜꯂꯅꯤ. ꯑꯗꯣ ꯃꯇꯥꯡꯁꯤꯒ ꯑꯗꯨꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯕꯥꯟꯒꯤ ꯕ꯭ꯂꯣꯛꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. ꯑꯗꯣ ꯃꯌꯥꯝ ꯅꯦꯛꯁ ꯕ꯭ꯂꯣꯛꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ. ꯕꯥꯏ ꯕꯥꯏ.